ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯦꯝꯅ ꯆꯥꯟꯕꯤ ꯃꯧ ꯑꯍꯜ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯕꯦꯝꯃ ꯑꯍꯦꯟꯕꯤꯗꯣ ꯏꯃꯥꯅ ꯌꯥꯏ꯫ ꯃꯁꯛ ꯃꯇꯧꯗꯒꯤ ꯁꯦꯜ ꯊꯨꯝꯗꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯍꯦꯟꯕꯤꯗꯣ ꯌꯨꯝꯁꯤꯗ ꯊꯨꯅ ꯄꯨꯁꯤꯜꯂꯛꯅꯕ ꯇꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯇꯣꯞꯄꯅ ꯑꯃꯨꯛ ꯍꯥꯟꯈꯤꯅꯤ꯫ ꯁꯒꯦꯟꯕꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯅꯆꯥꯅ ꯈꯟꯕ ꯅꯨꯄꯤꯅꯤꯗꯅ, ꯀꯨꯏꯔꯔꯣꯏ ꯄꯨꯁꯤꯜꯂꯛꯑꯗꯕꯅꯤ꯫ ꯏꯃꯥꯗꯤ ꯉꯥꯏꯕ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯏꯃꯥ ꯉꯥꯏꯕꯗ ꯀꯜꯂꯣ꯫ ꯃꯌꯥꯝꯕꯒꯤꯒ ꯃꯃꯥꯒꯤꯒ ꯋꯥꯔꯤ ꯇꯥꯔꯝꯕ ꯋꯥꯡꯊꯣꯏ ꯅꯣꯛꯂꯗꯨꯅ, ꯑꯩꯈꯣꯏ ꯏꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯁꯤꯅꯤꯅꯦ꯫ ꯑꯣ, ꯄꯥꯝꯖꯕꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯁꯨ ꯆꯞ ꯆꯥꯅꯔꯅꯤ꯫ ꯏꯃꯥꯅ ꯏꯇꯩꯃ ꯑꯍꯦꯟꯕꯤ ꯄꯥꯝꯂꯤꯁꯤꯕꯨ ꯀꯩꯗꯅꯣꯕ? ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕꯃꯛꯇꯤ ꯅꯠꯇꯦꯗꯅ, ꯍꯣꯏ ꯁꯦꯜ ꯈꯔ ꯑꯗꯨ ꯄꯥꯏꯕ ꯈꯛꯇꯅꯤ꯫ ꯀꯅꯥꯅ ꯅꯇꯩꯃ ꯑꯍꯦꯟꯕꯤꯕꯨ ꯃꯁꯛ ꯐꯖꯗꯦ ꯍꯥꯏꯔꯤꯕ? ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯇꯩꯃ ꯑꯍꯦꯟꯕꯤꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯩ, ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ, ꯅꯪꯒꯤꯁꯨ ꯏꯃꯥꯅꯅꯦ ꯄꯥꯝꯒꯗꯕ ꯅꯨꯄꯤ ꯊꯤꯒꯗꯕ, ꯈꯪꯉꯕ? ꯏꯃꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯁꯦꯜ ꯊꯨꯝ ꯋꯥꯠꯇꯕꯤ, ꯒ꯭ꯌꯥꯟ ꯇꯥꯕꯤ, ꯃꯔꯝ ꯃꯣꯛꯄꯤ, ꯂꯝꯆꯠ ꯐꯖꯕꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯋꯥꯡꯊꯣꯏꯅ ꯃꯔꯛ ꯐꯠꯊꯜꯂꯤ, ꯌꯥꯔꯦ, ꯏꯃꯥꯒꯤꯗꯨꯗꯤꯅꯦ ꯐꯅ ꯊꯤꯔꯁꯨ ꯐꯪꯉꯔꯣꯏ꯫ ꯍꯩꯃꯥ, ꯅꯇꯩꯃ ꯑꯍꯦꯟꯕꯤ ꯐꯪꯉꯤꯗꯨꯗꯤ? ꯏꯇꯩꯃꯗꯣ ꯁꯦල් ꯄꯥꯏ ꯍꯥꯏꯕ ꯈꯛꯇꯅꯤ, ꯒ꯭ꯌꯥꯟ ꯇꯥꯏ ꯈꯣꯠꯂꯤꯗꯤ ꯏꯃꯥ ꯈꯪꯕ꯭ꯔꯣ? ꯁꯒꯦꯟꯕ ꯃꯣꯂꯤ ꯃꯣꯂꯤ, ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤ ꯅꯇꯩꯃ ꯑꯍꯦꯟꯕꯤꯗꯤ꯫ ꯅꯃꯥ ꯅꯆꯥ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯁꯤꯗꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯛꯑꯗꯤꯅꯦ ꯇꯣꯉꯥꯟꯅ ꯇꯥꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯣ, ꯇꯥꯗꯅꯕ ꯅꯪꯁꯨꯅꯦ ꯅꯇꯩꯃ ꯑꯍꯦꯟꯕꯤꯒꯨꯝꯕ ꯑꯃ ꯀꯣꯏꯌꯣ꯫ ꯇꯜꯂꯤꯗ, ꯑꯩꯗꯤ ꯏꯇꯩꯃ ꯑꯍꯦꯟꯕꯤꯒꯨꯝꯕꯗꯤ ꯇꯜꯂꯤ꯫ ꯇꯜꯂꯗꯤ ꯑꯗꯨꯝ ꯇꯣꯉꯥꯟ ꯇꯥꯕ ꯇꯥꯕ꯫ ꯇꯥꯅꯤꯡꯕ ꯃꯈꯩ ꯇꯥꯖꯔꯁꯅꯨ, ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯕꯥꯅꯤ ꯇꯥꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯍꯧꯒꯠꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯁꯨ ꯃꯆꯥꯅ ꯍꯧꯒꯠꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ? ꯀꯩꯝ ꯆꯠꯂꯣꯏ, ꯊꯣꯡꯒꯥꯟ ꯐꯥꯎꯕꯗꯪ ꯑꯝꯇ ꯊꯣꯛꯒꯦꯅ ꯇꯧꯕꯅꯤ꯫ ꯅꯪꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯈ꯭ꯔꯒꯅꯦ ꯍꯜꯂꯛꯀꯅꯤ ꯈꯪꯗꯦ, ꯑꯗꯨꯅꯅꯦ ꯆꯥꯛ ꯅꯨꯡ ꯆꯥꯔꯀꯥꯟꯗ ꯑꯣꯏꯅ ꯊꯣꯛ꯫ ꯏꯃꯥ ꯆꯥꯛ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯦ, ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯅꯦ ꯃꯤ ꯋꯥꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ꯫ ꯍꯣꯏ, ꯅꯪꯒꯤꯅꯦ ꯀꯨꯏꯔꯣꯏ ꯍꯥꯏꯔꯒ ꯀꯨꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯍꯣꯏ ꯃꯥ꯫ ꯋꯥꯡꯊꯣꯏ ꯃꯥꯁꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯡꯊꯣꯏ ꯃꯥꯅ ꯂꯥꯛꯄꯗ ꯄꯨꯟꯁꯤꯕꯤꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯨꯟꯁꯤꯕꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯄꯨꯟꯁꯤꯕꯤ ꯏꯁꯥꯎ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯅ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯆꯠꯅꯈꯤꯕꯗꯨ ꯎꯔꯒ ꯑꯩ ꯌꯥꯝ ꯏꯀꯥꯏ꯫ ꯅꯪꯅꯦ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦꯕ? ꯑꯩꯁꯨꯅꯦ ꯉꯟꯅ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯅꯦ, ꯑꯗꯨꯗ ꯏꯃꯥꯅ ꯇꯥꯆꯧꯒꯤ ꯈꯪꯅꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ, ꯑꯗꯨꯗ ꯊꯦꯡꯉꯤꯅꯤ꯫ ꯀꯩꯀꯩ ꯋꯥꯔꯤ ꯇꯧꯔꯤꯕ? ꯇꯥꯆꯧꯒꯤ ꯅꯨꯄꯤꯗೋ ꯑꯩꯈꯣই ꯏꯃꯥꯅ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ, ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩꯌꯦꯅ ꯁꯨꯝ ꯇꯧ ꯂꯩꯔꯕ꯫ ꯑꯩꯗꯤ ꯇꯥꯅꯤꯡꯗꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯍꯦꯛ ꯑꯩꯅ ꯍꯧꯒꯠꯂꯒ ꯂꯥꯛꯄꯁꯨ ꯌꯥꯗꯕ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯥꯔꯝꯃꯒ ꯇꯟꯖꯥ ꯌꯦꯡꯉꯒ ꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ, ꯅꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤꯗꯣ ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯝꯂꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯗꯤ ꯅꯨꯡꯁꯤꯕꯤꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯍꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ, ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯗ꯭ꯔꯕ ꯇꯣꯉꯥꯟꯅ ꯆꯥꯊꯣꯛꯑꯒ ꯏꯇꯩ ꯏꯅꯥꯎꯗꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤꯅꯦ ꯅꯕꯨꯛꯅꯤꯡ ꯁꯣꯟꯊꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ꯫ ꯅꯪꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯁꯤꯒ ꯅꯣꯏꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯣꯏ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯄꯥꯝꯂꯣꯏ꯫ ꯏꯃꯥꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯩꯅ ꯄꯥꯝꯕꯗꯤ ꯌꯥꯔꯦ꯫ ꯅꯪ ꯑꯩꯈꯣꯏ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯧ ꯅꯠꯇꯦ, ꯑꯩꯒꯅꯤ ꯂꯩꯃꯤꯟꯅꯗꯣꯏꯁꯦ꯫ ꯅꯪꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ, ꯃꯅꯦꯝꯅ ꯄꯥꯝꯗꯕꯁꯦ ꯌꯥꯝꯅ ꯄꯥꯝꯗꯕꯖꯥꯠꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯀꯩꯁꯨ ꯂꯩꯕ ꯉꯝꯂꯣꯏ꯫ ꯃꯤ ꯍꯥꯏꯅꯔꯤꯕꯅꯤ, ꯃꯅꯦꯝꯅ ꯌꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯗꯅ꯫ ꯄꯨꯟꯁꯤꯕꯤ, ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯝꯗꯦꯅ ꯍꯥꯏꯈ꯭ꯔꯕꯕ? ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯔꯤꯅꯤ꯫ ꯌꯥꯔꯤꯁꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ
ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ ꯀꯥꯟꯅꯗꯦ꯫ ꯋꯥꯡꯊꯣꯏꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯤꯁꯨ ꯃꯆꯤꯟ ꯑꯗꯨ ꯍꯥꯏꯔꯞ ꯄꯣꯝꯊꯣꯔꯛꯏ꯫ ꯅꯆꯤꯟꯒꯥꯗꯣ ꯑꯝꯇ ꯄꯣꯝꯊꯣꯔꯛꯀꯅꯨꯀꯣ, ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯌꯥꯔꯦ ꯆꯣ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯀꯩꯅꯣ, ꯎꯅꯗ ꯉꯥꯏꯔꯤ ꯍꯜꯂꯒꯦꯕꯣ? ꯏꯟꯗꯣꯝꯆꯥꯁꯨ ꯈꯨꯔꯥꯁꯨ ꯑꯝꯇ ꯂꯩꯍꯧꯗꯦ꯫ ꯃꯣꯏ ꯂꯥꯛꯑꯒ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯆꯩꯔꯅꯤ, ꯑꯗꯨꯅ ꯍꯜꯂꯒꯦ꯫ ꯍꯣꯏ, ꯐꯖꯅ ꯍꯜꯂꯨꯀꯣ꯫ ꯍꯣꯏꯗꯥ ꯋꯥꯡꯊꯣꯏ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯋꯥꯡꯊꯣꯏꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯡꯊꯣꯏꯁꯨ ꯄꯨꯟꯁꯤꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯍꯧꯔꯤ꯫ ꯄꯨꯟꯁꯤꯕꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯟꯗꯣꯝꯆꯥ ꯃꯈꯨꯔꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯃꯟꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯒꯤꯁꯨ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯄꯨꯟꯁꯤꯕꯤꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯇꯞꯂꯤ ꯆꯪꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯃꯟꯗꯣꯝꯆꯥ ꯑꯄꯥꯏꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒ ꯑꯁꯤꯅ ꯏꯆꯥꯏꯔꯤꯕ꯫ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕꯤꯅꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯕꯤ ꯇꯞꯅ ꯀꯤꯅ ꯃꯟꯗꯣꯝꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯑꯩ ꯊꯥꯔꯤꯛ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ, ꯋꯥꯍꯩꯗꯣ ꯑꯩ ꯁꯤꯆꯤꯜꯂꯒꯦ꯫ ꯑꯄꯥꯏꯕꯤ ꯏꯁꯧ ꯂꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯄꯨꯟꯁꯤꯕꯤꯗ ꯃꯨꯟꯅ ꯈꯥꯅ ꯌꯦꯡꯂꯛꯇꯨꯅ, ꯅꯪꯗꯤ ꯃꯣꯏꯗ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯕ? ꯊꯕꯛꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯀꯥꯟꯁꯤꯗ꯫ ꯊꯥꯔꯤꯛꯅ ꯑꯝꯇ ꯂꯥꯛꯑꯣꯅ ꯆꯠꯄꯅꯤ꯫ ꯃꯤꯅ ꯂꯥꯛꯑꯣꯅ ꯅꯪꯅ ꯃꯤꯔꯦꯝꯒꯤ ꯇꯥꯏꯞꯇ ꯆꯠꯂꯤꯕ? ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯄꯨꯟꯁꯤꯕꯤ ꯈꯨꯝꯕꯁꯨ ꯉꯝꯗ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯄꯥꯏꯕꯤꯁꯨ ꯁꯥꯎꯔꯛ ꯃꯥꯏꯔꯛ ꯇꯧꯔꯒ, ꯑꯗꯨꯗ ꯅꯣꯟꯊꯔꯒ ꯂꯦꯞꯄꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯑꯩꯅ ꯁꯨꯔꯤꯕ ꯐꯤꯁꯤꯡꯁꯦ ꯑꯝꯇ ꯁꯨꯔꯨ ꯂꯥꯎ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯑꯄꯥꯏꯕꯤ ꯃꯥꯁꯨ ꯐꯤ ꯁꯨꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ, ꯐꯤꯁꯤꯡꯁꯦ ꯁꯨꯕ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯏꯟꯗꯣꯝꯆꯥꯗꯤ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ꯫ ꯉꯁꯤꯗꯤꯅꯦ ꯊꯕꯛ ꯌꯥꯝꯃꯤ, ꯅꯪꯗꯤ ꯀꯣꯟꯅ ꯇꯞꯅ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯑꯄꯥꯏꯕꯤꯅ ꯁꯨꯕ ꯍꯧꯔꯝꯂꯕ ꯐꯤꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯁꯨꯍꯧꯔꯤ꯫ ꯁꯣꯝꯗꯁꯨ ꯋꯥꯡꯊꯣꯏꯗꯨ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯈꯤꯇꯣꯝꯕꯤꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯍꯧꯔꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯅꯣꯡꯂꯦꯟꯁꯨ ꯊꯕꯛ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯗꯤ ꯃꯣꯂꯤ ꯑꯍꯦꯟꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯦꯟꯕꯤ ꯁꯛꯍꯦꯟꯕ ꯂꯥꯛꯄ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯥꯏꯈꯩ ꯀꯩꯗꯧ ꯂꯩꯒꯦ? ꯅꯪ ꯑꯩꯅ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥꯕ? ꯑꯍꯦꯟꯕꯤ, ꯅꯪꯕꯨ ꯁꯥꯎꯈꯤꯅꯣꯕ, ꯑꯩꯁꯨ ꯌꯥꯗꯗꯧꯕꯅꯦꯕ꯫ ꯀꯔꯤꯗ ꯌꯥꯗ꯭ꯔꯒꯦ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ꯫ ꯆꯥꯛ ꯊꯦꯡꯕꯩꯅꯤ, ꯑꯩꯁꯨ ꯆꯥꯛ ꯍꯦꯛꯇꯣꯛꯄꯒ ꯂꯥꯛꯏꯅꯤ꯫ ꯅꯪ ꯆꯥꯛꯅ ꯂꯨꯕ꯭ꯔꯥ ꯑꯩꯅ ꯂꯨꯕ꯭ꯔꯥ? ꯍꯥꯏꯌꯣ꯫ ꯅꯪꯅ ꯂꯨꯏꯌꯦꯕ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩ ꯎꯅꯕ ꯂꯥꯛꯇꯕ ꯃꯈꯩ ꯆꯥꯛ ꯆꯥꯔꯒ ꯂꯩꯊꯣꯛꯏꯕ? ꯑꯩꯈꯣꯏ ꯃꯥꯅ ꯄꯨꯟꯅ ꯆꯥꯁꯤ, ꯀꯅꯥꯝꯇ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯛ ꯇꯣꯛꯑꯒ ꯆꯠꯂꯒꯦꯅ ꯈꯟꯕ꯫ ꯑꯣ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯤꯅ ꯀꯔꯤ ꯑꯣꯏꯕ ꯇꯥꯔꯦ? ꯑꯍꯦꯟꯕꯤ, ꯅꯪꯕꯨ ꯁꯥꯎꯈꯤꯅꯣ ꯍꯥꯏꯕ꯫ ꯑꯩ ꯃꯇꯨꯡ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯅꯪ ꯍꯥꯟꯅ ꯎꯅꯕ ꯂꯥꯛꯑꯒꯦꯕ꯫ ꯏꯃꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ? ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯌꯥꯔꯣꯏꯗꯕꯅꯤ ꯈꯪꯉꯣ ꯅꯪ꯫ ꯂꯥꯛꯇꯣꯏꯅꯦꯕ꯫ ꯑꯗꯣ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯜꯂꯁꯦ ꯍꯥꯏꯅꯣ? ꯑꯩꯕꯨꯗꯤ ꯌꯥꯏꯗ꯫ ꯑꯗꯨꯗꯤ ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ? ꯌꯥꯏꯅꯦ, ꯆꯦꯟꯁꯤ꯫ ꯆꯣꯍꯦ, ꯑꯩꯅ ꯂꯛꯅꯕꯅꯤ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯌꯨꯝꯗ ꯏꯅꯤꯡ ꯇꯞꯅ ꯂꯩꯈꯤꯅꯤ꯫ ꯅꯪꯗꯤꯅꯦ ꯆꯦꯟꯅꯤꯡ ꯂꯩꯔꯝꯃꯤꯕꯣꯏꯔꯦ? ꯑꯩꯗꯤ ꯑꯁꯦꯡꯕꯩ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯒ ꯕꯤꯠꯀ ꯇꯦꯛꯑꯦ ꯑꯣꯏꯕ꯫ ꯍꯣ, ꯉꯥꯏꯉꯝꯗꯕ ꯇꯧꯔꯛꯑꯅꯨ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯗꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯗ ꯑꯩꯁꯨ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯄꯣꯠꯐꯝꯗꯒꯤ ꯀꯩꯅꯣ ꯈꯔ ꯂꯩꯔꯒ ꯆꯥꯔꯨꯔꯁꯤ꯫ ꯌꯥꯏꯌꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯄꯣꯠꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯤ ꯃꯟꯗꯣꯝꯆꯥꯅ ꯋꯥ ꯀꯟꯅ ꯉꯥꯡꯂꯤ꯫ ꯏꯟꯗꯣꯝꯆꯥ, ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ, ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯨ꯫ ꯅꯪꯒꯤ ꯑꯩ ꯂꯩꯇ꯭ꯔꯦ ꯎꯔꯔꯣꯏ ꯃꯇꯥꯒꯨꯝꯅꯅꯦ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯄꯗꯣ ꯇꯧꯒꯅꯨꯀꯣ꯫ ꯑꯩ ꯀꯨꯏꯔꯣꯏ, ꯐꯠ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯑꯄꯥꯏꯕꯤ ꯃꯥꯁꯨ ꯊꯣꯡꯒꯥꯜꯗ ꯋꯥ ꯉꯥꯡꯗꯅ ꯇꯐꯤꯡ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯃꯟꯗꯣꯝꯆꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯂꯩꯔꯤꯕꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯄꯥꯟꯗꯒꯤ ꯊꯥꯔꯤꯛꯀꯤ ꯈꯣꯟꯖꯦꯜꯅ ꯄꯨꯟꯁꯤꯕꯤꯒꯤ ꯀꯥꯗꯨ ꯅꯤꯟꯕ ꯃꯈꯩ ꯄꯨꯟꯁꯤꯕꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ! ꯍꯣ ꯄꯨꯟꯁꯤꯕꯤ! ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯄꯨꯟꯁꯤꯕꯤꯁꯨ ꯊꯥꯔꯤꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ, ꯑꯩ ꯁꯤꯗ ꯂꯩꯌꯦ,
ꯆꯪꯉꯛꯑꯣ ꯂꯥꯎꯗ꯭ꯔꯁꯨ ꯊꯥꯔꯤꯛ ꯃꯥꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯅꯣꯏꯒꯤ ꯅꯟꯗꯣꯝꯆꯥ ꯆꯠꯈꯤꯕꯗꯣ ꯎꯕꯗꯅꯦ ꯂꯥꯛꯏꯅꯤ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯄꯨꯟꯁꯤꯕꯤ ꯏꯇꯟ ꯇꯟꯅ ꯊꯥꯔꯤꯛ ꯏꯟꯗꯣꯝꯆꯥꯅ ꯆꯠꯊꯣꯛꯑꯝꯒꯅꯨ ꯍꯥꯏ ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯁꯨꯔꯒ ꯆꯥꯔꯁꯤ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯅ ꯈꯪꯗꯅ ꯑꯩꯅ ꯂꯩꯔꯒ ꯄꯨꯔꯛꯑꯕꯅꯤ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯆꯥꯎꯔꯁꯤ ꯊꯥꯔꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯤꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯆꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯐꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯥꯔꯤꯛꯅ ꯂꯩꯔꯛꯄ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯔꯤ ꯄꯨꯟꯁꯤꯕꯤ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯊꯥꯔꯤꯛ ꯅꯪꯒꯤ ꯃꯣꯔꯣꯛꯁꯤꯕꯨ ꯂꯩꯍꯧꯗ꯭ꯔꯕꯣ ꯂꯩꯍꯧꯗ꯭ꯔ ꯃꯥꯜꯂꯤ ꯑꯩꯅ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯛꯑꯣ ꯍꯥꯏꯔꯒ ꯃꯥꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯛꯑ ꯃꯥꯜꯂꯤ ꯑꯗꯨꯅꯤ ꯑꯩꯗꯤ ꯁꯥꯕꯅꯁꯨ ꯁꯤꯗꯣꯔꯦ ꯅꯪ ꯁꯥꯕ ꯂꯥꯛꯏ ꯑꯩꯗꯤꯅꯦ ꯄꯨꯛꯀꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤ ꯁꯤꯡꯖු ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯕꯥꯔꯇꯤꯟ ꯂꯝꯖꯤꯟ ꯇꯧꯕ ꯁꯣꯏꯔꯣꯏ ꯕꯥꯔꯇꯤꯟ ꯂꯝꯖꯤꯟꯒ ꯇꯧꯒꯦ ꯇꯧꯁꯅꯨ ꯑꯁꯨꯛ ꯍꯥꯎꯕ ꯁꯦꯜ ꯇꯤꯡꯈꯩ ꯂꯩꯔꯛꯏꯕ ꯁꯤꯡꯖꯨꯅꯤ ꯆꯥꯗꯅꯗꯤ ꯇꯣꯛꯑꯔꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨꯗꯣ ꯑꯃꯨꯛ ꯍꯨꯛꯂꯝꯃꯤ ꯍꯣꯏꯗꯦꯍꯦ ꯆꯥꯊꯣꯛꯀꯦ ꯁꯤꯡꯖꯨꯒ ꯂꯣꯏꯅ ꯑꯗꯨꯅꯤ ꯆꯥꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨꯗꯨꯁꯨ ꯍꯨꯛꯅ ꯍꯨꯛꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯤꯌꯥ ꯅꯪꯗꯤ ꯇꯥꯋꯥꯡꯊꯣꯏꯒ ꯎꯅꯔꯤꯕꯣ ꯑꯗꯨꯒ ꯑꯩꯁꯦ ꯅꯣꯏꯗꯁꯨ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯅꯣꯏ ꯅꯗꯣꯝꯆꯥ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗꯅꯦ ꯂꯥꯛꯆꯕꯅꯤ ꯇꯟꯗꯅ ꯉꯁꯥꯏꯗꯁꯨ ꯎꯅꯩꯗ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥ ꯎꯅꯕꯗꯤ ꯉꯝꯅꯅꯕ ꯊꯣꯛꯀꯅꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒꯅ ꯏꯟꯗꯣꯝꯆꯥ ꯂꯩ ꯌꯥꯔꯣꯏꯅ ꯁꯨꯝ ꯇꯧ ꯂꯩ ꯃꯁꯦ ꯃꯃꯥꯟꯅꯕꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯦꯟꯅ ꯂꯨꯔꯕ ꯃꯥꯜꯂꯤ ꯊꯥꯔꯤꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯤꯁꯨ ꯊꯥꯔꯤꯛꯇ ꯌꯦꯡꯗꯨꯅ ꯂꯛꯅꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯅ ꯅꯪ ꯎꯅꯕ ꯂꯥꯛꯀꯗ꯭ꯔꯣ ꯍꯌꯦꯡꯋꯥꯏꯒꯁꯨ ꯅꯪꯒ ꯂꯩꯃꯤꯟꯅꯗꯧꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯦꯟꯅ ꯂꯨꯔꯦ ꯊꯥꯔꯤꯛ ꯃꯥꯗꯤ ꯄꯨꯟꯁꯤꯕꯤꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯣꯔꯣꯛꯀ ꯁꯥꯕꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯀꯞꯈꯠꯂꯛꯏ ꯐꯩ ꯑꯩ ꯍꯌꯦꯡꯗꯒꯤꯅꯦ ꯅꯣꯏꯗꯒ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣ ꯌꯦꯡꯉꯨ ꯍꯩꯃꯥ ꯀꯞꯄꯤꯔꯣ ꯀꯞꯀꯅꯨ ꯑꯩꯅ ꯂꯛꯅꯕꯅꯦꯕ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯤꯌꯦ ꯈꯪꯉꯦ ꯌꯥꯔꯦ ꯅꯪ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯝꯃꯤ ꯍꯦꯛ ꯇꯩꯊꯣꯛꯄ ꯂꯣꯏꯕꯒ ꯃꯃꯤꯠꯇꯨ ꯃꯣꯔꯣꯛ ꯁꯥꯔꯛꯑꯕ ꯃꯥꯜꯂꯤ ꯈꯪꯂꯥꯎꯅꯔꯛꯏ ꯑꯌꯣꯃꯥ ꯃꯤꯠ ꯃꯣꯔꯣꯛ ꯁꯥꯔꯦ ꯏꯁꯤꯡ ꯄꯤꯔꯛꯑꯣ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯔꯝꯃꯤ ꯄꯨꯟꯁꯤꯕꯤꯁꯨ ꯊꯥꯔꯤꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯄꯥꯈꯠꯅꯤ ꯊꯥꯔꯤꯛ ꯂꯥꯛꯑꯣ ꯃꯥꯏ ꯍꯥꯟꯅ ꯇꯥꯔꯨꯔꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯄꯨ ꯃꯈꯨꯠ パꯏꯗꯨꯅ ꯆꯤꯡꯂꯒ ꯏꯁꯤꯡ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯈꯨꯠ ꯃꯁꯥ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯁꯦꯡꯅ ꯇꯥꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯁꯤꯡ ꯑꯐꯕ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯤꯠ ꯃꯣꯔꯣꯛ ꯁꯥꯔꯝꯕ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯈꯤꯔꯝꯃꯤ ꯄꯨꯟꯁꯤꯕꯤ ꯃꯥꯗꯤ ꯊꯥꯔꯤꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯣꯛꯂꯛꯏ ꯍꯧꯖꯤꯛ ꯈꯛꯇꯗ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯀꯩꯅꯣꯕ ꯅꯪ ꯍꯧꯖꯤꯛꯀꯤ ꯈꯨꯇꯧꯗꯨꯕꯣ ꯊꯥꯔꯤꯛ ꯃꯃꯤꯠ ꯄꯩꯔꯞꯅ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯗꯨꯅ ꯁꯥꯎꯔꯤ ꯈꯨꯝꯂꯛꯏ ꯑꯝꯇ ꯅꯣꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯃꯁꯤ ꯄꯨꯝꯕꯅꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯒꯦ ꯅꯪ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯦ ꯅꯪ ꯍꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯁꯥꯎꯔꯅꯨ ꯑꯩ ꯂꯥꯟꯖꯔꯦꯕ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯣꯜꯂꯤꯕꯅꯤ ꯊꯥꯔꯤꯛ ꯃꯥꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯣꯛꯊꯣꯔꯛꯏ ꯌꯥꯔꯦ ꯆꯣ ꯅꯁꯛꯇꯨꯒ ꯅꯣꯛꯅꯤꯡꯉꯛꯏ ꯁꯥꯎꯒꯦ ꯇꯧꯕꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯇꯝꯁꯨ ꯐꯅ ꯍꯧꯈꯤꯕꯅ ꯊꯥꯔꯤꯛ ꯃꯥꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯄꯨꯟꯁꯤꯕꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯄꯥꯏꯕꯤꯁꯨ ꯇꯐꯤꯡ ꯆꯪꯂꯛꯏ ꯑꯄꯥꯏꯕꯤ ꯄꯨꯟꯁꯤꯕꯤꯅ ꯐꯤ ꯑꯀꯪꯕꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯏꯁꯧ ꯂꯥꯡꯂꯞ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯤ ꯅꯪ ꯉꯁꯥꯏ ꯀꯅꯥꯒ ꯎꯅꯔꯨꯏ ꯃꯗꯣꯝꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯟꯁꯤꯕꯤꯁꯨ ꯈꯤꯇꯪ ꯄꯥꯈꯠꯂꯞꯇꯤ ꯇꯧꯅ ꯈꯨꯝꯂꯛꯏ ꯎꯅꯗꯤꯌꯦ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯦ ꯈꯟꯒꯅꯨ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯏꯟꯗꯣꯝꯆꯥ ꯑꯩ ꯎꯅꯗꯕ ꯑꯁꯦꯡꯕꯅꯤ ꯍꯣꯏ ꯊꯥꯔꯤꯛꯀꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯀ ꯄꯨꯟꯅꯗꯤ ꯊꯣꯛꯃꯤꯟꯅꯔꯨꯏ ꯇꯧꯅꯤ ꯃꯗꯨꯒꯤ ꯊꯥꯔꯤꯛ ꯍꯥꯏꯕꯤ ꯑꯉꯥꯡꯗꯨꯅ ꯏꯆꯥꯁꯦ ꯃꯥꯡꯍꯟꯒꯗꯧꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯊꯥꯔꯤꯛꯀ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒꯅꯦ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯟꯕꯁꯨ ꯌꯥꯗꯦ ꯏꯟꯗꯣꯝꯆꯥꯅ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯄꯨꯟꯁꯤꯕꯤ ꯍꯪꯒꯠꯅ ꯈꯨꯝꯕꯁꯨ ꯉꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯃꯗꯣꯝꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯄꯥꯏꯕꯤꯁꯨ ꯄꯨꯟꯁꯤꯕꯤꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ
ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯣ, ꯏꯃꯨꯡꯗꯅꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯏꯃꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯃꯆꯤꯟꯗ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯏꯄꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯈꯣꯏꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯒꯅꯤꯀꯣ꯫ ꯁꯣꯟꯅ ꯁꯣꯟꯅ ꯃꯄꯤꯁꯨ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯑꯄꯥꯏꯕꯤꯅ ꯑꯃꯨꯛꯁꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ, ꯅꯪꯕꯨ ꯑꯝꯇ ꯂꯥꯛꯎꯅꯦ ꯁꯤꯗ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ, ꯀꯩ ꯍꯥꯏꯒꯦ? ꯀꯩꯁꯨ ꯅꯠꯇꯦ, ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯉꯟꯅ ꯆꯥꯁꯤ꯫ ꯏꯟꯗꯣꯝꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯃꯟꯗꯣꯝꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯤ ꯇꯨꯃꯤꯟꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯏꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ, ꯑꯗꯨꯒ ꯆꯥꯛꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤꯅꯦ ꯀꯥꯡꯁꯣꯏꯒ ꯊꯣꯡꯕ ꯌꯥꯔꯣꯏ꯫ ꯏꯟꯗꯣꯝꯆꯥ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯏꯟꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯀꯔꯤ ꯊꯣꯡꯉꯨꯒꯦ? ꯊꯨꯝꯌꯥꯛꯄꯤ ꯈꯔ ꯂꯩꯕꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯑꯂꯨ ꯈꯔꯒ ꯍꯥꯞꯆꯤꯜꯂꯒ ꯍꯦꯛ ꯊꯣꯡꯖꯤꯜꯂꯨ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯉꯤ, ꯅꯁꯥꯅ ꯀꯣꯛ ꯊꯣꯡꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯑꯄꯥꯏꯕꯤꯁꯨ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯈꯔ ꯉꯥꯡꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯃꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯟꯇꯥꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯀꯅꯥꯅꯁꯨ ꯉꯥꯏꯗꯕꯅ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ, ꯊꯥꯕꯨꯝ ꯑꯃ ꯃꯌꯥꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯋꯥꯡꯊꯣꯏꯒ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯇꯥꯡꯅ ꯇꯥꯡꯅ ꯎꯅꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯎꯅꯩ ꯍꯥꯏꯖꯕ ꯈꯛꯇꯅꯤ, ꯊꯃꯣꯏ ꯊꯃꯣꯏ ꯑꯅꯤꯗꯤ ꯃꯁꯛ ꯈꯪꯅ ꯑꯃꯁꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯗꯅ ꯂꯩꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯛꯍꯦꯟꯕꯤꯁꯨ ꯑꯍꯦꯟꯕꯤꯕꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕꯗ ꯁꯈꯤꯇꯣꯝꯕꯤꯗꯤ ꯍꯔꯥꯎꯕꯅ ꯃꯇꯣꯜ ꯂꯣꯝꯈ꯭ꯔꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯃꯧꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜꯅꯆꯤꯡꯕ ꯑꯍꯟꯕ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯦꯟꯕꯤ ꯃꯥꯁු ꯃꯅꯦꯝ ꯑꯣꯏꯒꯗꯕ ꯑꯗꯨꯅ ꯄꯥꯝꯖꯕ ꯃꯇꯧ ꯎꯠꯂꯛꯂꯕꯗ ꯃꯄꯨꯛꯅꯤꯡꯗ ꯏꯄꯦꯟꯗ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯍꯦꯟꯕꯤ ꯃꯅꯦꯝꯅ ꯂꯩꯕꯤꯕꯁꯤꯡ ꯑꯗꯨ ꯁꯦꯠ ꯆꯥꯔꯗꯨꯅ ꯁꯛꯍꯦꯟꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯕ ꯃꯥꯁꯨ ꯑꯍꯦꯟꯕꯤ ꯆꯪꯂꯛꯄꯗꯒꯤ ꯐꯝꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯑꯍꯦꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯍꯦꯟꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯁꯛꯍꯦꯟꯕꯗ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕ ꯑꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯋꯥ ꯉꯥꯡꯗ꯭ꯔꯗꯤ? ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯋꯥ ꯉꯥꯡꯕ ꯏꯀꯥꯏꯔꯕ? ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯕ꯭ꯔꯅꯦ? ꯅꯍꯥꯟꯈꯩꯗꯤ ꯑꯩꯉꯣꯟꯗ ꯏꯁꯧꯗ ꯂꯥꯡꯉꯒ ꯂꯩꯕꯗꯥꯏꯅꯦ? ꯑꯍꯦꯟꯕꯤ ꯃꯆꯤꯟꯗꯨ ꯍꯥꯏꯔꯞ ꯄꯩꯊꯣꯛꯇꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ, ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯉꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯑꯍꯦꯟꯕꯤꯗ ꯄꯤꯔꯛꯏ꯫ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯑꯍꯦꯟꯕꯤꯗꯤ ꯁꯛꯍꯦꯟꯕꯅ ꯁꯦꯜꯒ ꯄꯤꯔꯛꯄ ꯑꯗꯨꯗ ꯉꯛꯅ, ꯀꯩꯒꯤ ꯁꯦꯜꯅꯣ? ꯑꯩꯒꯤ ꯁꯦꯜ ꯂꯩꯌꯦ꯫ ꯑꯍꯦꯟꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁꯛꯍꯦꯟꯕ ꯅꯣꯛꯂꯒ, ꯅꯪꯒꯤ ꯂꯩꯕꯗꯨꯅ ꯂꯩꯕꯅꯤ, ꯁꯤꯅ ꯑꯩꯅ ꯄꯤꯕꯅꯤ꯫ ꯌꯥꯔꯦ ꯄꯤꯗ꯭ꯔꯁꯨ ꯂꯧꯁꯤꯜꯂꯣ꯫ ꯅꯪꯅ ꯂꯧꯗ꯭ꯔꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯀꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗ ꯁꯦල් ꯄꯤꯕꯗ ꯂꯧꯗꯕꯁꯦ ꯐꯠꯇꯦ ꯍꯥꯏ꯫ ꯑꯍꯦꯟꯕꯤꯁꯨ ꯍꯟꯗꯛꯇꯤ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗ ꯇꯞꯅ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯅꯤꯗꯅ ꯃꯔꯝ ꯑꯣꯏ ꯑꯩꯒꯤ ꯅꯨꯄꯤꯗꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯃꯧꯗꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯨꯅꯦꯍꯦ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦꯅꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕ ꯃꯥꯁꯨ ꯏꯀꯥꯏꯅ ꯅꯣꯛꯂꯗꯨꯅ ꯑꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯍꯦꯟꯕꯤ, ꯏꯃꯥꯅ ꯀꯧꯔꯤ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯑꯍꯦꯟꯕꯤ ꯃꯥꯁꯨ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯛꯍꯦꯟꯕꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯇꯥ ꯁꯛꯍꯦꯟꯕ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯇꯥ ꯁꯛꯍꯦꯟꯕꯁꯨ ꯑꯩꯕꯨ ꯊꯨꯅ ꯂꯧꯕ ꯂꯥꯛꯎꯀꯣ꯫ ꯁꯛꯍꯦꯟꯕ ꯃꯥꯗꯤ ꯑꯍꯦꯟꯕꯤꯅ ꯆꯠꯂꯝꯗꯥꯏꯒꯤ ꯈꯨꯔꯨꯝꯂꯛꯄ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯍꯦꯟꯕꯤꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯑꯍꯦꯟꯕꯤ ꯃꯥꯁꯨ ꯁꯛꯍꯦꯟꯕꯗ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯍꯦꯟꯕꯤꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯋꯥꯡꯊꯣꯏꯗꯨ ꯐꯠ ꯍꯦꯛꯇ ꯃꯌꯥꯝꯕꯒꯤ ꯀꯥꯗ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯀꯩꯅꯣ ꯄꯤꯔꯤꯗꯨꯅ? ꯏꯇꯩꯃ ꯆꯠꯈꯤꯕꯩꯔꯣ? ꯁꯛꯍꯦꯟꯕ ꯃꯕꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯕꯒ ꯃꯄꯤ ꯃꯔꯤꯛꯀ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯎꯕꯗ ꯋꯥꯡꯊꯣꯏ ꯃꯥꯗꯤ ꯈꯪꯅꯣꯛ ꯅꯣꯛꯂꯗꯨꯅ, ꯇꯥꯆꯧ, ꯌꯥꯝ ꯄꯛꯇꯦꯀꯣ, ꯏꯇꯩꯃ ꯆꯠꯈꯤꯕꯒꯤꯒ ꯀꯞꯄꯗꯅ꯫ ꯑꯁꯤꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ, ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯖꯗꯦ꯫ ꯅꯨꯄꯤꯅ ꯇꯧꯒꯗꯕꯗꯣ ꯇꯥꯆꯧꯅ ꯇꯧꯔꯒ ꯂꯩꯔꯤ꯫ ꯋꯥꯡꯊꯣꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ
Sakhenba ikaina tarakliba mapi adu daithokduna. Angang nangna sigumba mikupse kayam yamna pukning nungsi haiba khangadaba nate. Nangsu nangi matamdo laaga khangakani. Aidi phana laasu tachawdonadi kapoi haijariba. Yenge nang kapra kaptabra yenge. Hek kapadane. Aidi yam thina nangonda noknarakani he. Noknababu kaishu phangoi aigidadi. Hoida yengsi. Adudi tho nangi kada leruju. Kaino tachaw aigi kada leitadana tachawgi kada aise itaimagi mahusilaga leyu hairo. Sakhenba wangthoida mamit pairab yengduna. Yam hainaruidori. Adunane amta thokbigro. Hoi thokjarage aida. Wangthoi masu mayambagi kadagi murum sonduna thokhirami. Sakhenba masu wangthoi hek thokhibaga masado wai sangna. Wai hek sangi he. Wahaido haiduna amuksu maithong makalamna noklami. Asumna matam masu nongmagi haujinkhibana Sakhenba masu ikuida ahal masel hainaduna chawna luhonglami. Sakhenba hoigi lekaigi misingna ahenbina mayumdagi purakpa awunpot sing adu ubada makoi masen murum sonarami. Lekaigi nupi amana mahaki manakta lepliba nupi sing aduda onsinduna. Sakhitombi hoidi kayada maraibu pharibano yenguni. Noi aikhoigi laibakdagane sigumbase tamlamdre. Aduni aidi lakliba nupi asina purakliba awunpot mayam ase ubada mitkase ithak thaabani. Hoine awunpoto phanadi yamibo. Adubudi nupi mayumdo sel yamna paiba imung oiba zatnida. O sel paibadunani asuk yamba awunpose puraga laise. Nupi anidugi sanariba waridu tabada manakta lepliba nupi amana amu hairai. Awunpota nate sana lupasu yam purakpa mali. Puramgani nupidugi imungdo sel yamna paiba imung oibanina. Adunabu puraktadi kainu aikhoisu sel pairamadi adum purakani natro. Purakani. Asi haiduna nupi singado amu yaya nokminarami. Haina mangani chakaubasu uchina chena loirami. Sakhitombisu lekaina mabu mamong nupi sel paibi ama phangle haina thagatpa pumnamak adu taruraga masa mathanta chawthokpa phawjarami. Sakhitombi ayuk nganta aduda imungdagi mangol tamna thoraklami. Mahakna mangolda thorakpada ahenbina lai thawmai tharaga loiraga changlakpa aduga mapa chanarami. Sakhitombi mamong nupida nungsina yengduna hairai. Imausana nangbu khara thengna haugatpa yadro. Asuk ngana haugatlidubu karigino haibanida. Ahenbi masu nokladuna khumnai. Ima si phawbada thengmale khalibani. Thengdi yam ngali adunane hayengdagidi thengna haugatkadaba. Ahenbi manemgi wahaido tabada nokpata mangdoklami atai ahenba wadi nganglamdi. Sakhitombisu magi thokpa ama hairaklammi. Chocho ngahak pothajaruro. Imane cha nungga lonbiraage. Ima yarani ai adum longe. Yade ima wahanba yapote. Ahenbi manemna mahakbu nungsijaba matawsi ubada momo nokjarami. Tanjaduda wangthoisu mapanda thoraktuna hairai. Itaima cha lolabo chakita thake. Machagi wadu tabada mama ibema Sakhitombina machada onsinduna chairai. Hai nataimada haiduda tawduna lay. Thakningadi imada hairasu natraga nang nasana lolabasu yai. Nataimasi warabani nihi imungi thaba inkhang tawnanaba hotnabada. Aikhoi mase itaimada kitang hayade kangkhattoigida tawraga lay. Itaima lakhibadagi nacha atombase nungsidraba khangde. O nungsidre isadagi imausina loina hele imadi. Ima hayengwai aigi nupi thiraaga michang mikhai naiba yaroiko. O michang mikhai naiganu hairabadine imana pamgadaba imau thiro. Hairisinadi imana pamdradi michang mikhai naigadabagi wanine. O imana pamdaba imaudabu kamaina imana nungsiba ngamdoino. Aikhoi magi asigumba matawsidani aina nupi thiraktabu tallisi. Yare swaidane wasoi ngangaga leiranu ima chalo laage. Amuksu mamau ahalda onsinduna. Ahenbiya ima chalo lukige nangsu ngahak pothajaruro. Wahaido haiduna Sakhitombi mana hana imungda changkhirami. Mama hek changkhibaga wangthoi mataima ahenbida onsinduna. Itaima
Imana kona fatabi oirasu itaimadi adum afabi oyuko. Ahenbi Wangthoigi waduda noklaga kainoni masiba. Itaima asengbaini aigi nupido Imana pami kaina hairakadaba mande. Aduna itaimada hana mangjungnana hayorisini. Kaidobai pamoidoino pamni kaisu khalunu. Inausidi adugi mahutane kari insang chaningi itaima thongi. Itaimana thongi hairabanina uti oina thongo. Ai ngarangdagi uti chaningdana leiramibani. Hoi thongi. Uti amaga bora amaga. As itaima aidi chaka khanglamlama eda. Chak lamagana ngantana thongba haibadun. Wahaido haiduna nokmi tawrami. Wangthoi masu mataimagi wahai adu tabada maithong makalamna nokjarami. Ngaihak leiraba matungni Wangthoi mamana lonba cha adu mangolda leiriba mora macha adu phamduna kanna thakli. Mangoldari mapanda ahenbina uti thongbada hapnanaba machal khara sem sa khotana laknari. Tanjaduda sakhi tombisu thoklaktuna. Imau sana nangbu kari thongge haino. Ima uti thongge tawbani. O phare adudi. Amuksu cha thaktuna leiriba machada onsilaktuna. Ibungo nangdi ngasi thabak chatoira. Chatoini ima. Nayambadi chatloi haibro. Masu chatoiramni. Phare adudi. Imauna insangi machal semlingaida ima chak mai thagatpa horamagi. Napasu thabak chapa thengani. Asi haiduna machana wa makha tarakpa nangde. Hekta imungda changkhirami. Wangthoisu mamagi mawong aduda isuk-suktuna leihori. Somdana punsibi tuminna. Mangoldari duda phamduna mandomchana hairakpasing ado mathwai nungaitana tari. Apaibisu mana hainingba ngangningba wa pumba hairi. Indomchagi punsibi nang indomchana haiba wasi yadaba yaroiko. Indomchana hairiba wa pumba nangi phananabani. Punsibisu handakti itapta khwaikhumlai. Indomcha aigi khangnaba lei. Aduna ai indomchana hairiba wafamdo yaba ngamjara. Apaibi mana haiba wa pumba punsibina yaba ngamloi hairakpaduda handakti khara saunglap tawna. Indomchana hairiba wafamsi nangi tungi yanfanabani. Sida nangna yaroi ngamloi hairaga yabadro. Nupadusu ina kaira khunkraba nupani. Hana nupi chelami haiba khaktani. Nupi chelibasisu mana pamduna chenbaga nate. Nupiduna ne sel pai khangdana. Sel gidamak nampuda chensilakribani. Haujikti sel khara piraga nupidugasu waloisinakre. Sida nangna amuk ngamloi kain. Nang pangganuko khara singbadamu. Indomcha aigi khangnaba leibaini. Ai mana tana atopa kanagasu luhongba ngamloi. Masi yengunihi. Indomchana hairiba wasida yagi leitadan. Khangnaba leina sum haile. Nangi khangnariba nupaduna kayam phadurige. Aduna kanade. Indomcha dine luhongbado yare haidokradabani. Indomcha haujikti khara thomale. Aduna tamna ingna khanakisi. Sidane tamna ingna khanaba haibabu karino. Aidine haikradabani. Mangol kara o haidana. Punsibi mana haiba wada mandomchana yadaba asida matha asuki matik saba haibadu oirami. Matha sabada natana masadusu ipapa khatlami. Tanjaduda punsibigi mamanabi thariksu laglami. Punsibi bu kauduna. Punsibi! Ho punsibi! Punsibi masu tharikna changlakpa adu yengduna khumlai. Sumang phawdangdi yausalakwadana thongadagi hekta kaure. Apaibisu punsibigi nakanda leibana tharikna changlakpadu ubada. Masi angang samulai. Punsibisu mandomchana hariba wado tabada mandomchada satlangna yenglami. Tharik madi kaisu khanda nokmi tawna hairai. Punsibida yengbani. Punsibiya akhoi ngasi nga thonghawi aduna akhoi oina chak chawrase haiduna nang kaulaini. Punsibina khumba nang jingaida apaibina satlangna hekta khumlai. Nga thongba bijaningadi kok thilakpa yadro amuk kaudraso. Tharik masu apaibida hek onkhatuna. Akhoi chak chaminadaba koire. Aduna ngasidi aiga amukta punna chaminage haiduna kaubani. Sibu kayam kairage indomcha. Apaibi machinadu sugatuna. Kaide. Aduda punsibise noida chakraga nangnaga nupa amada pithok tawga malakpa. Hari indomchagi wakhalsidi pura ayabini. Asibu hainina aingonda hairisibu ngambu ngamine. Haihauda yapodene. Aina ne natasi nupa amada thajanaba kanna tawri. Masi hek kairaba. Aigi ijasi
ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯊꯥꯔꯤꯛꯇꯤ ꯑꯄꯥꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯛꯅ ꯑꯄꯥꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯄꯨꯟꯁꯤꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯄꯥꯏꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯅꯦ ꯊꯥꯔꯤꯛ, ꯅꯪꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯄꯥꯏꯕꯤꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯑꯄꯥꯏꯕꯤꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯝꯃꯤ꯫ ꯑꯄꯥꯏꯕꯤꯁꯨ ꯊꯥꯔꯤꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅꯣ? ꯍꯩꯅꯗꯦꯀꯣ, ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ꯫ ꯊꯥꯔꯤꯛ ꯍꯟꯗꯛꯁꯨ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯄꯨꯟꯁꯤꯕꯤꯅ ꯁꯠ ꯂꯥꯎꯅ ꯏꯇꯞ ꯇꯞꯈꯩ ꯍꯥꯏꯔꯛꯏ꯫ ꯊꯥꯔꯤꯛ, ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ, ꯊꯣꯛꯑꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯑꯄꯥꯏꯕꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯗꯨꯅ ꯄꯨꯟꯁꯤꯕꯤꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯄꯥꯏꯕꯤ ꯃꯥꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ꯫ ꯃꯁꯤꯒꯤ ꯊꯥꯔꯤꯛ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯃꯆꯤꯟ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨ, ꯃꯃꯤꯠ ꯈꯨꯌꯦꯡ ꯂꯥꯛꯌꯦꯡꯃꯛꯅꯤ, ꯀꯤꯕꯨ ꯀꯤꯅꯦ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯥꯗꯤ ꯄꯨꯟꯁꯤꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯤ꯫ ꯅꯪꯕꯨ ꯅꯗꯣꯝꯆꯥꯗ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ, ꯑꯩꯒꯤ ꯈꯪꯅꯕ ꯃꯤ ꯂꯩ ꯀꯥꯏꯅ ꯍꯥꯏꯕ ꯑꯝꯇ ꯉꯝꯗ꯭ꯔꯕꯣ? ꯑꯩꯁꯨ ꯍꯥꯏ, ꯅꯪꯅ ꯌꯥꯗꯦ ꯍꯥꯏ ꯍꯥꯏꯅ ꯇꯧꯔꯕꯅꯤꯅꯦ꯫ ꯃꯁꯥꯅ ꯃꯥꯏ ꯆꯣꯞꯆꯒꯤꯗꯅꯤ, ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯇꯥ ꯋꯥꯡꯊꯣꯏꯗ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯣ꯫ ꯅꯪꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ, ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯃꯊꯥꯁꯤꯗ꯫ ꯑꯣ, ꯁꯤ ꯅꯠꯇꯅ ꯅꯪꯒꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ? ꯑꯗꯨꯒꯅꯦ, ꯅꯪꯅ ꯆꯦꯜꯂꯣꯏ, ꯆꯦꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯅꯨꯄꯤ ꯆꯦꯜꯂꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯇꯥꯕ꯫ ꯑꯁ, ꯑꯗꯨꯃꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯄꯥꯈꯠꯂꯗꯤꯅꯦ, ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯧ꯫ ꯑꯩꯁꯨ ꯈꯟꯈꯤꯒꯦ꯫ ꯈꯜꯂꯨ꯫ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯥꯁꯨ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯥꯛ ꯏꯁꯤꯡ ꯊꯤ ꯈꯣꯠꯇꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕꯤꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯄꯨꯟꯁꯤꯕꯤ ꯊꯥꯔꯤꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯋꯥ ꯉꯥꯡꯂꯤ꯫ ꯊꯥꯔꯤꯛ, ꯑꯩ ꯄꯥꯈꯠꯂꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯇꯧꯗꯨꯗ꯫ ꯄꯥꯈꯠꯂꯗꯤ ꯆꯦꯟꯈ꯭ꯔꯣꯗꯅ ꯇꯥꯋꯥꯡꯊꯣꯏꯗ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯦꯟꯒꯅꯤ? ꯆꯦꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯅꯗꯣꯝꯆꯥꯅ ꯍꯥꯏꯕꯗꯨꯗ ꯌꯥꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯥꯋꯥꯡꯊꯣꯏꯁꯨ ꯎꯅꯔꯨꯁꯦ, ꯇꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ꯫ ꯌꯥꯏꯅꯦ, ꯎꯅꯔꯨꯁꯦ꯫ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯄꯨꯝꯕꯗꯣ ꯍꯥꯏꯍꯧꯔꯣ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯋꯥꯡꯊꯣꯏꯒ ꯍꯦꯛ ꯍꯦꯛ ꯎꯅꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯇꯝ ꯈꯔ ꯉꯜꯂꯤꯕ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯥꯔꯤꯛ ꯏꯁꯨꯛ ꯁꯨꯛꯇꯨꯅ, ꯅꯣꯏ ꯇꯥꯋꯥꯡꯊꯣꯏꯗꯨꯕꯨ ꯂꯥꯛꯑꯣꯏꯗꯣꯏꯖꯥꯠꯂꯣ? ꯍꯥꯟꯅ ꯍꯥꯏꯈꯤꯕꯁꯨ ꯅꯠꯇꯕꯅꯤꯅ꯫ ꯂꯥꯛꯇꯤ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯅꯤ, ꯃꯐꯝꯁꯤꯗ ꯃꯍꯥꯛꯇꯤ ꯅꯨꯡꯇꯤꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯐꯩ ꯍꯥꯏꯔꯤꯅꯤꯅꯦ꯫ ꯍꯥꯏꯅꯔꯤꯉꯩꯗ ꯋꯥꯡꯊꯣꯏꯅ ꯂꯥꯞꯇꯛꯅ ꯂꯥꯛꯄꯗꯨ ꯄꯨꯟꯁꯤꯕꯤꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗ ꯂꯥꯛꯑꯦꯗꯣ꯫ ꯊꯥꯔꯤꯛꯁꯨ ꯋꯥꯡꯊꯣꯏꯅ ꯂꯥꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ, ꯅꯣꯏꯗꯤ ꯎꯅꯁꯦ ꯍꯥꯏꯗ꯭ꯔꯁꯨ ꯐꯖꯅꯗꯤ ꯈꯪꯅꯕꯖꯥꯠꯅꯤ, ꯂꯥꯛꯅꯤ ꯂꯥꯛꯑꯣꯏꯒ ꯍꯥꯏꯕꯁꯦ꯫ ꯋꯥꯡꯊꯣꯏ ꯃꯥꯁꯨ ꯄꯨꯟꯁꯤꯕꯤꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯇꯍꯥ ꯄꯨꯟꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯋꯥꯡꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯏꯅ ꯋꯥꯡꯊꯣꯏꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯌꯥꯝ ꯊꯥꯖꯗꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯦ꯫ ꯄꯨꯟꯁꯤꯕꯤꯅ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯇꯥꯟ ꯀꯥꯏꯕꯤ ꯊꯥꯔꯤꯛ ꯃꯥꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯋꯥꯡꯊꯣꯏ, ꯄꯨꯟꯁꯤꯕꯤꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤ, ꯑꯗꯨꯅ ꯇꯥꯋꯥꯡꯊꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯑꯦ, ꯃꯥꯗꯤ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯔꯤꯕ? ꯄꯨꯟꯁꯤꯕꯤꯁꯦ ꯃꯣꯏ ꯃꯗꯣꯝꯆꯥꯅ ꯅꯨꯄꯤ ꯆꯦꯜꯂꯨꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯁꯤꯜꯂꯤꯕꯅꯤ, ꯑꯗꯨꯒꯤ ꯃꯊꯥꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ꯫ ꯍꯟꯗꯛꯀꯤ ꯊꯥꯔꯤꯛꯀꯤ ꯋꯥꯍꯩꯗꯨꯗ ꯋꯥꯡꯊꯣꯏ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ, ꯑꯁꯦꯡꯕꯩꯔꯣ ꯊꯥꯔꯤꯛ? ꯑꯁꯦꯡꯕꯩꯅꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ? ꯑꯗꯨꯅ ꯅꯕꯥꯅꯤꯁꯨꯅꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ, ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕꯒ ꯋꯥꯡꯊꯣꯏ ꯄꯨꯟꯁꯤꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯈꯠꯅ, ꯄꯨꯟꯁꯤꯕꯤ, ꯅꯣꯏ ꯅꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯄꯗ ꯅꯪꯗꯤ ꯀꯩ ꯈꯨꯝꯈꯤꯒꯦ? ꯈꯪꯅꯕ ꯂꯩ ꯍꯥꯏꯅ ꯈꯨꯝꯈꯤꯗ꯭ꯔꯣ? ꯈꯪꯅꯕ ꯂꯩꯌꯦꯅ ꯈꯨꯝꯈꯤꯕꯅꯤ ꯑꯩꯁꯨ꯫ ꯈꯪꯅꯕ ꯂꯩ ꯍꯥꯏꯅ ꯈꯨꯝꯕꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ ꯅꯠꯇ꯭ꯔꯣ? ꯀꯥꯏꯗꯒꯤ ꯍꯥꯏꯗꯕꯅꯣ, ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯦ꯫ ꯑꯗꯨꯗꯤ ꯄꯨꯟꯁꯤꯕꯤ, ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ? ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ, ꯅꯈꯣꯏꯒꯤ ꯅꯗꯣꯝꯆꯥꯅ ꯅꯪꯁꯦ ꯑꯇꯣꯞꯄꯗ ꯊꯥꯖꯈꯤꯅꯤ ꯈꯟꯕꯗ꯫ ꯑꯩꯅ ꯇꯥꯋꯥꯡꯊꯣꯏꯗ ꯆꯦꯜꯂꯒ ꯑꯃꯨꯛ ꯏꯟꯗꯣꯝꯆꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ? ꯑꯩ ꯉꯝꯃꯣꯏꯗ꯫ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯅꯪ ꯅꯗꯣꯝꯆꯥꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯉꯒꯦ ꯍꯥꯏꯔꯣ?
luhongoi ba. Yare, adu ada ai khangde, ibani ngasi chelani. Tawang thoi, tapna ingna khana kisi. Sidane, tapna ingna khana bagi matam laide. Aduna ngasi di ibani chelani. As, tawang thoi, nangsima talli hilaima. Haina haina nushiruba kaubanina upai laita punsibi wang thoida numit adomakta da chelam. Sakito mi macha nupana nupi chelakpaga, nupi adugi mari makhong pumba khangna chana basingda hangbaya ba hanglam. Ahenbi madi manau nupi laklani khanbada panghada harau saram. Sakitombi isau sau na macha nupa wang thoida onsinduna ngangli. Nangbu masigi nupi sinatradi, nupi amta laitabo, ha? Imadi ontok na pamkidri nupi ni kain. Masaksu ithi hek thiradana. Mamagi wahaya duda wang thoi ma susat dauna ikai khangda kai khomlai. Atai haibana haibani aigi nupi bu masak thi gai dudi hainuda. Haire di haire nang kai doge haibano. Imo ahalgumbi oiradi phaba. Adu sunati. Imane mayam sana roidorida. Tanja duda sakhen ba masu changaktuna haire I wang thoi da onsinduna. Inau di mayamba ai laudana nupi khanbadi haire. Inau nupi ni haibada choparoi. Mayambagi wahai du mangaka du thangkatuna mamada yenglai. Sakitombi na macha nupa ahalda amuk onsilai. Hai, nang amane, namit suobro. Thi khraba nupi du ba phajai haire du ba. Kaino ima, isau sauna lerami du ba. Kanana thi haire ino, yam phajai du di. Phajade, inem hing nemadana. Nem da ba malida. Sakitombi macha nupa sagen bada mamit tu khana amuk yenglami. Wang thoi ma sumayambada onsinduna. Tajao. Akhoi ma se ngaurabani mi masak phajai phajade khangba ngamdrabani khara leiradine hinjang hawi hauti haiba phawba khanga roi adubudi ahaloi salakpagini Sakitombi makhwanga metlaga phai aibu ahaloi salakpagini hairaba natro noi aina torpadu yeng wahai du hek haiba loibaga khonglei thuna punsibina leiba maikai adomda changaklami wangthoi madi mamana punsibi bu pamdaba utliba mawong matau asida masada nungaifam khangdaba haibadu oirami Sakitombi punsibiga mamau ahalgana leiriba adugi manakta changsilaktuna hayai. Imau sana, nang bunga saidagi koji injembada wadribro, nasaga tuloi waraman, chocho, ngahakne nangi kada potha zaruro. Ahen binuk mi tawna khumlai. Ima, wadi, sida sum inauga leigi, inau mathanda nungairaroi. Ima na haiba ilu, imau dine mayamdagi supung hen bini, aduna chalo, nangi kada. Amasidine imaga sum lehauragi. Ahenbi masu upai leita khumlai. Hoima, asi haiduna ahenbi su mafam adudagi thokirami. Mamau ahal hek thokibaga Sakitombi punsibida yamna munna yengduna hairai. Ibema, nangse aigi isa angaubaduna namdana chelakpa oiradi. Hayeng yaudringaidane nangbu hekta thindokpigi hojikmak. Sakitombi ki wahaidu tabada punsibi Sakitombi da salauna yenglai aduga itap tapna hairai. Ima, ai isana yana tawang thoida chela abani. Aibu yumda thindokpigano. Sakitombi punsibigi wahaidu tabada karisu tawba ngamda saunninglap tawna punsibida yenglami. Haina numitusu adumak hojinkhirami mathangi numitni. Apaibi mathanta khu kamduna leiri machindasu sauna murum solami. Apokpa mama mapa natte haibagi matagu. Aina haiba wada mana thawi usittana chenkrabani. Maduna masu yumsida amuk hana changhaloi. Amuksu mapuroibada onsinduna. Aina haidro. Nakhoigi nacha sakpi nupido tawba yamna ngami. Moli misu yamna ngambani haidro. Hojikti kari sarage chenkredana. Athoiba mahakki nupigi warido taningdraduna karisu thausada khumdorei. Angangduna chenkraga nangna soksolawido karigino. Ha, karigino haibani. Sausolawbagi wa natiye. Magise Ainane, ngarang atopa sel yamna paiba nupa ama leye. Nupa dunane, nangbu yamna pamjay. Luhong thokpirage haibagi damaktani. Maana hekta aigi wada thawi usitagi matagumna. Chenkribasi. Phai adubudi. Chenkrabani na mabusu yumsida changhaloi. Nupa mayumdane inthokige. Nupi, yare ko nangso. Isaudo angta lepko. Mi pong lakpana halani. Cha nunglo nanaba thaurang tawruchal. Swaidane, pepa isau langbagi mahut. Karigi cha nunglo doino. Cha lo nanaba chiniga amta leite. Adugane, nupa, aidi haibirisini. Horen, tila okhologa hek hairaba. Aidine ipamda chakini. Adunane, kitang haibada khangnasi. Apaibi,
ꯅꯪꯁꯨ ꯋꯥꯈꯟꯗꯣ ꯑꯝꯇꯗꯤ ꯃꯨꯟꯅ ꯈꯜꯂꯨ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯄꯤꯛꯄ꯭ꯔꯥ ꯆꯥꯎꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯇꯝꯂꯒ ꯂꯨꯍꯣꯡꯕꯤꯔꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯍꯦꯛ ꯈꯟꯊꯗ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯄꯥꯏꯕꯤꯗꯤ ꯑꯣ ꯑꯩꯗꯤ ꯈꯪꯗꯦ ꯃꯥ ꯃꯁꯥꯅ ꯁꯤꯟꯖꯕꯅꯤ ꯑꯩꯕꯨ ꯃꯥꯅ ꯃꯗꯣꯝꯆꯥꯅꯤ ꯈꯟꯕ ꯉꯝꯗꯕꯒꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯍꯥꯛꯁꯨꯅꯦ ꯏꯟꯊꯣꯛꯈꯤꯕ ꯇꯥꯕꯅꯤ ꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯅꯒꯨꯝꯁꯤ ꯍꯥꯏꯅꯔꯤꯉꯩ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯐꯤꯔꯣꯜ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯥ ꯈꯔ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯑꯄꯥꯏꯕꯤꯗꯤ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯇꯨ ꯂꯥꯛꯑꯦ ꯍꯥꯏꯗꯣꯛꯄ ꯑꯗꯨꯅꯅꯦ ꯅꯁꯥꯅ ꯏꯟꯊꯣꯛꯈꯤꯒꯗꯕ ꯋꯥ ꯌꯥꯝꯅꯗꯕꯤꯗ ꯑꯄꯥꯏꯕꯤ ꯅꯪꯕꯨ ꯉꯥꯛꯇꯅ ꯆꯤꯟꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯈꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯕꯨ ꯑꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯁꯨꯝꯗꯧꯕꯅꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯄꯨꯟꯁꯤꯕꯤꯗꯣ ꯏꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯛꯏ ꯑꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯆꯕꯅꯤ ꯑꯊꯣꯏꯕ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯗꯨꯃꯛꯇꯨ ꯍꯥꯏꯔꯝꯃꯤ ꯇꯥꯗ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯊꯤꯟꯕꯤꯔꯛꯑꯅꯨ ꯃꯥꯕꯨ ꯂꯨꯍꯣꯡꯕꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯕ ꯌꯥꯏ ꯈꯪꯗꯦ ꯌꯥꯗꯦ ꯈꯪꯗꯦ ꯁꯠ ꯍꯦꯛꯇ ꯑꯄꯥꯏꯕꯤꯅ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯅꯗꯤ ꯃꯥꯕꯨ ꯏꯆꯥ ꯁꯛꯅ ꯅꯨꯡꯁꯤꯅ ꯇꯧꯗꯨꯅ ꯌꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯕ ꯃꯈꯩ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯗꯣ ꯊꯤꯟꯕꯤꯔꯛꯑꯅꯨ ꯅꯣꯏꯒꯤ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯅꯣꯡꯂꯦꯟ ꯃꯥꯁꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯏꯃꯨꯡꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯈꯖꯤꯛ ꯌꯥꯅꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯒ ꯍꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯑꯄꯥꯏꯕꯤꯗꯤ ꯀꯂꯛ ꯄꯦꯟꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯥ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯋꯥꯖꯒꯦꯇꯅꯤ ꯌꯥꯔꯦꯗ ꯈꯔ ꯉꯥꯡꯉꯗꯤ ꯉꯥꯡꯃꯟꯗꯅ ꯇꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯕꯨꯗꯤ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯆꯥ ꯅꯨꯄꯤ ꯄꯜꯂꯒ ꯉꯥꯡꯂꯕꯅꯤꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯉꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯦꯛ ꯐꯪꯗꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯄꯥꯏꯕꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏꯍꯧꯔꯤ ꯅꯨꯡꯁꯤꯔꯤꯅꯦꯅ ꯈꯤꯇꯪ ꯉꯥꯡꯁꯛꯎꯕꯒ ꯌꯥꯕ ꯅꯠꯇꯦ ꯇꯥꯅꯤꯡꯉꯤꯒ ꯇꯥꯅꯤꯡꯗꯦꯒ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏ ꯃꯁꯤꯅꯅꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯈꯩ ꯆꯦꯟꯈ꯭ꯔꯤꯁꯦ ꯁꯣꯝꯗꯅ ꯅꯣꯡꯂꯦꯟ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ ꯄꯨꯟꯁꯤꯕꯤ ꯃꯥꯗꯤ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯕꯗꯒꯤ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯡ ꯑꯗꯨꯗꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ ꯁꯈꯤꯇꯣꯝꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯨꯔꯒ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯪꯂꯒꯗꯤ ꯏꯖꯠ ꯇꯥꯔꯦ ꯈꯟꯗꯨꯅ ꯏꯀꯥꯏꯖꯔꯝꯃꯤ ꯏꯀꯥꯏꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯃꯗꯨ ꯄꯨꯝꯕ ꯑꯗꯨ ꯄꯨꯟꯁꯤꯕꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯏ ꯁꯈꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯤꯗ ꯁꯥꯎꯔꯛ ꯃꯥꯏꯔꯛꯅꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯀꯞꯁꯤꯜ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯅꯣꯡꯂꯦꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯁꯈꯤꯌꯥ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯏꯃꯧꯁꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯆꯕꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯆꯩꯕꯤꯔꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯤ ꯏꯃꯧꯁꯤꯅ ꯀꯅꯥꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯏꯟꯊꯣꯔꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯗꯣꯏꯔꯥ ꯃꯍꯥꯛꯁꯨꯅꯦ ꯀꯞꯁꯤꯟꯅꯕ ꯑꯃ ꯌꯥꯎꯔꯤ ꯃꯅꯦꯝ ꯑꯣꯏꯒꯗꯕ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯄꯨꯟꯁꯤꯕꯤ ꯃꯥꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨ ꯅꯣꯡꯂꯦꯟ ꯃꯥꯁꯨ ꯋꯥꯗꯨ ꯁꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅ ꯐꯒꯗꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ ꯀꯔꯤꯅꯣ ꯈꯟꯅꯒꯗꯕꯁꯤꯕꯣ ꯏꯟꯊꯣꯛꯂꯕꯅꯤꯅ ꯉꯁꯤꯃꯛ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯗꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯜꯂꯝꯕꯅꯤ ꯐꯔꯦ ꯑꯩ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦ ꯃꯤ ꯌꯥꯝꯅꯒ ꯍꯥꯏꯔꯒꯨꯝꯁꯤ ꯄꯤꯛꯇꯛꯅ ꯑꯗꯨꯝ ꯁꯝꯖꯤꯜꯂꯁꯤ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯄꯥꯝꯂꯤꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯄꯨꯟꯁꯤꯕꯤꯒ ꯋꯥꯡꯊꯣꯏꯒꯁꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯀꯔꯤ ꯀꯔꯤꯁꯨ ꯁꯝꯖꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯈꯛꯇ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯂꯨꯍꯣꯡꯕ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯐꯥꯔꯛꯂꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯄꯨꯟꯁꯤꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯇꯧ ꯈꯣꯠꯇꯅ ꯍꯣꯠꯅꯔꯝꯃꯤ ꯑꯍꯦꯟꯕꯤ ꯃꯥꯁꯨ ꯄꯨꯟꯁꯤꯕꯤ ꯃꯊꯣꯟꯇ ꯏꯟꯊꯣꯛꯇ ꯃꯍꯥꯛꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤ ꯑꯍꯦꯟꯕꯤꯅ ꯃꯥꯡꯒꯣꯜꯒꯤ ꯋꯥꯏ ꯑꯗꯨ ꯇꯩꯕ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯒ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯄ ꯁꯈꯤꯇꯣꯝꯕꯤꯅ ꯃꯃꯧꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯧ ꯁꯅꯥ ꯀꯩꯅꯣ ꯅꯪꯅ ꯇꯨꯝꯃꯒ ꯂꯩꯌꯣ ꯍꯥꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤꯁꯤꯕꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯅꯥꯎ ꯂꯥꯛꯑꯕꯅꯤꯅ ꯅꯅꯥꯎ ꯅꯃꯥꯏꯅ ꯍꯣꯠꯅꯖꯔꯅꯤ
Imaudi karigi suba yaudino, yauba yaroiko. Ima, sum tumsilaga laibado hainadena tawbani. Tabaksingsu kaya waba nate. Aduna inaw khakta tawbasu nungaitabagi yaubani. Hai, nangonda yaw haide. Ma maina hotnazani. Aduna kanade changu, nangi kada changu. Sak nung thongbaga yauba yaroiko. Ahenbi manemgi mataw magne, wahai magne, ngangnaba talladuna. Hoi ma, changu, nangi kada. Asumna ahenbi sumakhwagi kada changkirami. Sakitombi ma sumamau changkibadu yengduna nukmi murum solami. Aigi imau ahaltani nuksiba. Atombi simadi onthokna nuksikidre. Ma lakpadagini, laikaina nimpung ngangnariba. Moigi maudo, imungna inthora'e. Nupa mayumse, Pamdaba mali, mamau ahalga khenai haidun. Masidabu aina karamna nuksiba ngamdoino. Nuksiroida, aigi imau ahal lay. Manemna soliba ngasaidagi ngangnariba pumba punsibi suloina taram. Punsibi madi, madu tarubadagi, Mangolda thoki taurambadu chap leptuna ngahak layrami. Madugi matungda magi kada changai. Mahakna changlakpaga phamduna layramba wangthoisu hana wahang hanggai. Kidawragi punsibi, amuk suktharaga changai siba. Punsibi hoi mai haida phamung machituda tapna phamthaduna wakhaladu inung nungaitana. Tawangthoi, imana aise suknung nungsiba ngamnaroidra. Punsibina nungaitana hairakpa wahaido tabada wangthoi masu khajik nungaitaba phawrami adubu punsibibu themjinbiba oina phagiyoi kariyoi hairai. Kadawbagi nungsiroidoin nungsirakani. Nongmadine soidana nungsirakani. Ai thajarak imagi mawngsida. Hera, imana nungsiba nungsidaba kaim khalun. Aina nungsiraga loi. Akhoi magi wabu kaino. Mai thokpa adum tawjajani. Khalloi tawbani. Hintang amuk su khali. Manemna thawai bijaba mawsingse. Kayada wakhal nungaitana tona leiramgani haibasi. Punsibi, nang adumna wakhal khanjinganu. Ai nungaiti. Khanjiloi tawbase. Hekta ngamakti. Imana ichebu nuksina luna tawbase ubada. Aikalapa phaw. Wahaido haiduna mapisu tup sintharaklam. Wangthoi masu punsibibu nungsiruba kaubanina. Punsibina mapi sintharakliba ado makhut magna daithokpirami. Se, kapkono to. Nangidamakta ai leisiri. Nangna kapado ai yengba ngamde. Punsibi masu wangthoina themjilakpa asida yenna mabukning nungsina higik launa kapthorei. Tanjaduda mapandagi Sakitombi ayakpa khonjelna kauraklam. Mawa tombiya, nangbu kaidawrige yam thuna tholaktuna chak nungga thongkhodana taw laune. Amuksu khonjel hauna ngangliba sing adu taraklam. Ka sida suru naisandana heklei. Mauni kaina thabak suningdabana loirabani. Masigi hairuradine imawa ahalna ipa phai. Mawa atombi simadi amuk toiba loire. Loire, tanbada loire. Punsibi masu manemna sonbadu taraduna wangthoida onsinduna hairai. Ta wangthoi, imana kauri, ai thoge. Punsibi su wangthoida hairaptamak yenglamduna thokirami. Wangthoi masu upai laita thokriba punsibida yengduna leihawi. Asumna punsibi mana chak ising thongkotana loina hotnarami. Ahenbisu manemna haibagi matung inna magi ka manung aduda adumak leirami. Haina chak thonglibadu loiraduna mayam punna hauba hautaba chak chaminarami. Mayam chaminariba marak aduda ahenbisu yaurami. Yaudaba hairagana punsibi khakta mayam chariba adugi awad apa yenglami. Sakitombi magi nongmagini haidaba yade matagumna punsibina thongliba insang adu chana isuk-sukna hairai. Kari injang kudong no khangdi asuk hautaba insang sibu imana pokpadagi chajadri. Sakitumbigi wahaido tabada nonglensu chana khumlai. Asuk hauba injang sibu hauti naraiga khetabrani Sakitombi nangba. Mapuroibada pairap yengduna o khetre laiga amta khetre aidi. Khelamoi khangini injang mahau khangdabaduda aidi onthokna haugre imau atombina thongba injangse. Yam hauramani. Aidine, aigi imau ahalna thongba insang mo hauba leite. Aduna nangi wanidana. Aidi imau ahalna su thongba hau. Atombina thongba su hau. Sum charagadi atombi sinabu hinbagum tawida. O helabadi phare. Aidine imau ahalna heli.
ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯁꯈꯤꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯁꯛꯍꯦꯟꯕ ꯑꯃꯗꯤ ꯋꯥꯡꯊꯣꯏꯗꯤ ꯆꯥꯛ ꯆꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯩꯗꯨꯗ ꯇꯥꯅꯤꯡꯗꯕꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯣꯛꯅꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯃꯧ ꯑꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯍꯦꯟꯕꯤ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯃꯄꯥꯟꯗ ꯍꯩ ꯆꯥꯔꯨꯁꯤ." "ꯏꯃꯥ, ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡꯁꯦ..." "ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯒꯅꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯃꯥꯏ ꯇꯧꯖꯅꯤ꯫ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯃꯄꯥꯟꯗ ꯊꯣꯛꯑꯁꯤ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯁꯨ ꯍꯧꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯋꯥꯡꯊꯣꯏ ꯃꯥꯗꯤ ꯅꯨꯡꯉꯥꯏꯇ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯄꯨꯟꯁꯤꯕꯤ ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯃꯊꯟꯇ ꯇꯞꯂꯤ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯈꯪꯍꯧꯗꯕꯅ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯍꯦꯟꯕꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯁꯨ ꯌꯥꯝꯅ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯟ ꯈꯣꯠꯆꯟꯗꯅ ꯇꯧꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕꯗ ꯄꯨꯟꯁꯤꯕꯤꯗ ꯁꯨꯍꯜꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯃꯧ ꯑꯍꯜꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯕꯤ ꯃꯥꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯋꯥꯡꯊꯣꯏꯁꯨ ꯄꯨꯟꯁꯤꯕꯤꯅ ꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯖꯗ ꯎꯄꯥꯏ ꯂꯩꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯍꯦꯟꯕꯤ ꯐꯤꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯇꯨꯅ ꯄꯨꯟꯁꯤꯕꯤꯗ ꯄꯤꯁꯤꯜꯂꯝꯃꯤ꯫ "ꯏꯅꯥꯎ, ꯁꯤꯒꯤ ꯐꯤꯁꯤꯡꯁꯦ ꯑꯝꯇ ꯁꯨꯗꯣꯛꯎ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ." ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯅ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯏꯆꯦ, ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯒꯦ. ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ." ꯄꯨꯟꯁꯤꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯤ ꯄꯤꯡ ꯂꯥꯎꯅ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯤꯁꯤꯒꯤ ꯐꯤ 3-4 ꯁꯤꯇꯪ ꯁꯨꯕꯗ ꯁꯤꯔꯗ꯭ꯔꯣ? ꯍꯥ? ꯈꯤꯇꯪ ꯍꯥꯏꯕꯗ ꯇꯜꯂꯤ ꯈꯣꯠꯂꯤ ꯒꯥꯏꯅ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ." "ꯏꯆꯦ, ꯏꯁꯥ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ." "ꯅꯪꯒꯤ ꯅꯁꯥ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯈꯪꯗꯦ. ꯑꯩꯒꯤ ꯐꯤꯁꯤꯡꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯨꯒꯗꯕꯅꯤ. ꯍꯦꯛ ꯁꯨꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ." ꯑꯍꯦꯟꯕꯤꯅ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯁꯈꯤꯇꯣꯝꯕꯤꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ "ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯣꯏꯕꯣ?" ꯑꯍꯦꯟꯕꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯑꯃꯒꯨꯝꯅ ꯃꯅꯦꯝꯗ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ, ꯏꯅꯥꯎꯗ ꯑꯩꯅ ꯐꯤ ꯈꯤꯇ ꯁꯨꯕꯤꯌꯣꯅ ꯍꯥꯏꯕꯗ ꯍꯌꯦꯡ ꯁꯨꯒꯦ ꯍꯥꯏꯗꯅ ꯌꯥꯗ꯭ꯔꯤꯕꯅꯤ." ꯁꯈꯤꯇꯣꯝꯕꯤ ꯃꯃꯤꯠ ꯄꯩꯔꯞꯅ ꯄꯨꯟꯁꯤꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯪꯗꯤ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ? ꯅꯆꯦꯅ ꯍꯥꯏꯕ ꯋꯥꯗ." "ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥ ꯈꯔ ꯉꯝꯗꯕꯒꯤ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯁꯨꯒꯦꯅ." "ꯀꯔꯤꯒꯤ ꯅꯁꯥ ꯉꯝꯗꯕꯅꯣ? ꯐꯤ 3-4ꯗꯪ ꯁꯨꯕꯗ ꯅꯆꯦꯒꯤ ꯐꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯁꯨꯗꯣꯛꯎꯀꯣ." ꯄꯨꯟꯁꯤꯕꯤ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇ ꯃꯁꯥ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯏꯃꯥ." ꯑꯍꯦꯟꯕꯤꯗꯤ ꯃꯥꯅ ꯉꯝꯗꯨꯅ ꯄꯨꯟꯁꯤꯕꯤꯅ ꯃꯍꯥꯛꯀꯤ ꯐꯤ ꯁꯨꯒꯗꯧꯔꯦ ꯃꯇꯥꯒꯨꯝꯅ ꯌꯥꯝꯅ ꯄꯦꯟꯖꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯑꯍꯦꯟꯕꯤꯅ ꯄꯤꯔꯛꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯨꯔꯝꯃꯤ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯗꯤ ꯄꯨꯟꯁꯤꯕꯤꯅ ꯋꯥꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯎꯕꯗ ꯀꯔꯤꯁꯨ ꯍꯦꯛ ꯅꯥꯆꯨꯡꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯍꯩ ꯆꯥꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯐꯤꯁꯤꯡ ꯑꯗꯨ ꯁꯨꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥꯡꯊꯣꯏꯅ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯟꯁꯤꯕꯤꯅ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗ ಮನಿ ꯃꯃꯧ ꯑꯅꯤꯗꯨꯗꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯌꯨꯝꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯀꯅꯥꯅ ꯇꯧꯅꯤꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯁꯨ ꯉꯝꯖꯗ꯭ꯔꯦ ꯊꯕꯛ ꯃꯌꯥꯝꯁꯤ ꯍꯣꯠꯅꯕꯗ꯫ ꯃꯅꯦꯝꯅ ꯉꯥꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯧ ꯑꯍꯜꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯊꯕꯛ ꯈꯤꯇꯪ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯜꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯁꯨ ꯋꯥꯔꯦ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯅꯍꯥꯟ ꯃꯈꯩ ꯊꯕꯛ ꯌꯥꯝꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗꯅꯤ꯫ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯄꯨꯟꯁꯤꯕꯤꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯇꯩꯃꯒꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯋꯥꯡꯊꯣꯏ ꯃꯥꯗꯤ ꯁꯥꯎꯅꯤꯡꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯋꯥꯡꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯄꯨꯟꯁꯤꯕꯤꯁꯨ ꯋꯥꯡꯊꯣꯏꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯔꯝꯃꯤ꯫ "ꯇꯥ ꯋꯥꯡꯊꯣꯏ, ꯊꯣꯛꯈꯤꯅꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ." ꯋꯥꯡꯊꯣꯏꯁꯨ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯃꯤꯠ ꯑꯗꯨ ꯏ ꯀꯥꯅ "ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯌꯦꯡꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯁꯨ ꯐꯅꯗꯤ ꯐꯥꯊꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤꯅ꯫ ꯇꯥ ꯋꯥꯡꯊꯣꯏ, ꯑꯩꯈꯣꯏꯒ ꯃꯥꯟꯅꯕꯤꯒꯅꯨ, ꯈꯔ ꯂꯩꯔꯒ ꯃꯥꯏ ꯐꯖꯔꯛꯀꯅꯤ." ꯋꯥꯡꯊꯣꯏ ꯄꯨꯟꯁꯤꯕꯤꯗ ꯃꯄꯤ ꯊꯥꯡꯅ ꯌꯦꯡꯗꯨꯅ "ꯄꯨꯟꯁꯤꯕꯤ, ꯅꯪꯅ ꯋꯥꯅ ꯅꯊꯟꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ." ꯄꯨꯟꯁꯤꯕꯤ ꯋꯥꯡꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯑꯩ ꯀꯩꯁꯨ ꯋꯥꯗꯤ,
ꯑꯩꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯋꯥꯡꯊꯣꯏꯁꯨ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯡ ꯑꯅꯤꯔꯣꯝ ꯃꯌꯥꯗꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯁꯈꯤꯇꯣꯝꯕꯤ ꯉꯁꯤꯗꯤ ꯃꯄꯥꯝꯗ ꯆꯠꯂꯨꯒꯦ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯆꯠꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤ, ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯁꯒꯦꯟꯕꯤꯒꯤ ꯊꯕꯛ ꯆꯠꯄꯒꯤ ꯆꯥꯛ ꯅꯪꯅꯅꯕ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯄꯤꯖꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯊꯕꯛ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯃꯅꯦꯝꯒ ꯂꯩꯇꯕꯒ ꯑꯍꯦꯟꯕꯤꯁꯨ ꯉꯁꯤꯒꯤ ꯃꯁꯛ ꯎꯗꯕꯅ ꯑꯍꯦꯟꯕꯤ ꯈꯣꯏꯒꯤ ꯀꯥꯒꯤ ꯃꯄꯥꯟꯗꯒꯤ ꯑꯍꯦꯟꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯏꯆꯦ! ꯍꯣ ꯏꯆꯦ! ꯄꯨꯟꯁꯤꯕꯤꯅ ꯀꯧꯕ ꯌꯥꯕ ꯀꯧꯔꯕꯁꯨ ꯀꯔꯤꯁꯨ ꯍꯣꯏꯃꯥꯏ ꯍꯥꯏꯔꯛꯇꯕ ꯑꯁꯤꯗ ꯄꯨꯟꯁꯤꯕꯤꯗꯣ ꯄꯥꯈꯠꯅ ꯑꯍꯦꯟꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯎꯔꯦ ꯑꯍꯦꯟꯕꯤ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯗꯨꯅ ꯑꯍꯦꯟꯕꯤꯕꯨ ꯀꯧꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯅꯁꯥꯁꯦ ꯃꯩ ꯍꯧꯈꯩ ꯁꯥꯔꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯨ ꯄꯥꯏꯕꯤꯔꯝꯃꯤ꯫ ꯑꯍꯦꯟꯕꯤꯗꯤ ꯂꯥꯏꯍꯧ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯗꯨꯅ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯀꯕꯣꯛꯂꯩ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯇꯥꯍꯥ ꯇꯥꯍꯥ ꯂꯥꯛꯇꯨꯅ ꯑꯍꯦꯟꯕꯤꯅ ꯂꯥꯏꯍꯧ ꯀꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯗꯨꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗꯒꯤ ꯂꯥꯏꯍꯧꯁꯨ ꯈꯖꯤꯛ ꯅꯦꯝꯊꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯑꯍꯦꯟꯕꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯆꯦꯒꯤꯁꯦ꯫ ꯑꯩꯅ ꯁꯦꯝꯂꯤꯕ ꯍꯤꯗꯥꯛꯁꯦ ꯅꯨꯃꯤꯠ 5ꯅꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯤꯊꯛꯎ꯫ ꯍꯣꯏꯃ, ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯇꯣꯞꯄꯒꯤꯁꯨ ꯌꯦꯡꯒꯗꯕ ꯂꯩ꯫ ꯍꯣꯏꯃ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯔꯅꯤ ꯌꯥꯔꯅꯤ, ꯑꯩ ꯁꯨꯝ ꯊꯣꯛꯈ꯭ꯔꯒꯦ꯫ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯏꯕꯦꯝꯃ ꯑꯃꯁꯤꯒꯤ ꯃꯅꯥꯛꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯑꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯍꯦꯟꯕꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯅꯥꯟꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯝꯃꯤ꯫ ꯑꯍꯦꯟꯕꯤꯁꯨ ꯈꯔ ꯈꯔ ꯐꯔꯛꯄ ꯑꯣꯏꯕꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯄꯨꯟꯁꯤꯕꯤꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯗꯨꯅ, ꯏꯅꯥꯎ, ꯏꯆꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ꯫ ꯅꯪꯁꯨ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ ꯏꯆꯦ꯫ ꯏꯆꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ, ꯑꯩ ꯆꯥꯛ ꯂꯧꯔꯨꯒꯦ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦꯗ꯫ ꯏꯆꯦ, ꯈꯤꯇꯪ ꯑꯣꯏꯁꯨ ꯆꯥꯁꯤ꯫ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯅꯤ꯫ ꯂꯩꯔꯝꯃꯨꯀꯣ ꯏꯆꯦ, ꯑꯩ ꯆꯥꯛ ꯂꯧꯔꯨꯈꯤꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯦꯟꯕꯤ ꯃꯥꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯀꯨꯏꯍꯧꯗꯦ ꯄꯨꯟꯁꯤꯕꯤꯁꯨ ꯄꯨꯈꯝ ꯑꯃꯒ ꯒꯤꯂꯥꯁ ꯑꯃꯒ パꯏꯔꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯣꯔꯥ ꯂꯩꯔꯤꯕꯗꯨꯗ ꯆꯥꯛ ꯑꯗꯨ ꯇꯞꯅ ꯊꯝꯂꯝꯃꯤ꯫ ꯏꯆꯦ, ꯏꯟꯖꯥꯡꯗꯤ ꯍꯥꯄꯛꯇ꯭ꯔꯤ꯫ ꯆꯥꯛꯁꯤꯒ ꯊꯨꯝꯁꯤꯒ ꯇꯣꯠꯂꯒ ꯈꯤꯇꯪ ꯑꯣꯏꯅ ꯆꯥꯁꯤ꯫ ꯏꯆꯦ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯀꯣꯟꯅ ꯆꯥꯕꯒ ꯌꯥꯔꯣꯏ, ꯑꯩꯅꯦ ꯏꯆꯦꯒꯤ ꯆꯥꯛ ꯏꯜꯂꯛꯀꯦꯁꯦ꯫ ꯋꯥꯗꯣ ꯉꯥꯡꯗꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯇꯣꯠꯂꯝꯃꯤ ꯑꯗꯨꯒ ꯑꯍꯦꯟꯕꯤꯗ ꯏꯜꯂꯛꯂꯝꯃꯤ꯫ ꯑꯍꯦꯟꯕꯤ ꯃꯥꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯍꯦꯟꯕꯤ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯤꯒꯤ ꯃꯒꯨꯟ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ꯫ ꯄꯨꯟꯁꯤꯕꯤ ꯑꯍꯦꯟꯕꯤꯅ ꯃꯄꯤ ꯇꯥꯔꯛꯄ ꯑꯁꯤꯗ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ꯫ ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯕꯣ? ꯑꯩ ꯑꯃꯥꯏꯕꯤ ꯀꯧꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈꯤꯒꯦ ꯇꯧꯕꯒ ꯑꯍꯦꯟꯕꯤꯅ ꯄꯨꯟꯁꯤꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯏꯅꯥꯎ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯍꯥꯟꯈꯩꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕ ꯃꯌꯥꯝ, ꯉꯁꯤ ꯅꯪꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯤ꯫ ꯏꯆꯦ, ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯁꯤꯅꯤ꯫ ꯏꯅꯥꯎꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯉꯛꯄꯅꯤ꯫ ꯅꯪꯅ ꯅꯥꯕ ꯀꯥꯟꯗ ꯁꯦꯕꯥ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯅꯝꯗꯅ ꯊꯕꯛꯁꯨ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯅꯥꯕ ꯀꯥꯟꯗꯅ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯤꯔꯤ꯫ ꯄꯨꯟꯁꯤꯕꯤ ꯃꯆꯦꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯏꯆꯦ, ꯌꯥꯔꯦꯗꯣ꯫ ꯁꯤꯗꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯤ꯫ ꯑꯍꯦꯟꯕꯤ ꯃꯥꯁꯨ ꯄꯨꯟꯁꯤꯕꯤꯒꯤ ꯆꯝꯊꯣꯛꯄ ꯃꯇꯧ ꯑꯁꯤꯗ ꯄꯨꯟꯁꯤꯕꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ
ꯃꯃꯧ ꯅꯨꯄꯤꯅ ꯅꯥꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯃꯧꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯏꯃꯧ ꯁꯅꯥꯗꯤ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤꯗꯒꯤꯗꯤꯅꯦ ꯏꯃꯥ ꯂꯥꯛꯑꯕꯅꯤꯅ ꯏꯃꯧ ꯅꯥꯕ ꯐꯔꯗꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯤꯁꯨ ꯆꯥ ꯒ꯭ꯂꯥꯁ 2 ꯄꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯆꯦ, ꯆꯥ ꯄꯨꯔꯛꯏ꯫ ꯀꯗꯥꯏ ꯏꯃꯧꯒꯤꯗꯨ ꯄꯤꯔꯛꯎ, ꯑꯩ ꯄꯤꯊꯛꯑꯒꯦ꯫ ꯑꯩꯒꯤ ꯏꯃꯧꯁꯤ ꯉꯔꯥꯡ ꯍꯦꯛ ꯑꯩꯅ ꯂꯩꯇꯕꯗ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯁꯤꯗ ꯅꯪ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯏꯃꯧꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯌꯦꯡꯉꯝꯃꯣꯏꯅꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯍꯦꯟꯕꯤꯅ ꯏꯇꯞ ꯇꯞꯈꯩ꯫ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯏꯅꯥꯎꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯅꯥꯎ ꯂꯩꯔꯝꯕꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯉꯔꯥꯡ ꯃꯥꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯛ ꯏꯃꯥꯅ ꯎꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯁꯈꯤꯇꯣꯝꯕꯤꯁꯨ ꯄꯥꯈꯠꯅ꯫ ꯍꯩꯗꯤꯅꯦ ꯅꯪꯕꯣ꯫ ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯏꯅꯥꯎꯅ ꯑꯩꯕꯨ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯌꯦꯡꯍꯜꯂꯤꯕꯅꯤ꯫ ꯆꯥꯛꯁꯨ ꯏꯅꯥꯎꯅ ꯏꯟꯕꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯅꯥꯕ ꯐꯔꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯏꯃꯥ, ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯄꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯃꯛ ꯏꯅꯥꯎꯗꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕꯤ ꯃꯃꯧꯅ ꯃꯄꯤ ꯇꯥꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯖꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯈꯜ ꯈꯖꯤꯛꯇꯤ ꯏꯪꯊꯔꯛꯏ꯫ ꯑꯍꯦꯟꯕꯤꯁꯨ ꯃꯃꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯏꯃꯥꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯐꯔꯦ, ꯏꯃꯥꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯏꯃꯥꯕꯨ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯔꯣꯏ꯫ ꯏꯃꯧ ꯁꯅꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯧꯅ ꯍꯥꯏꯕꯗ ꯏꯃꯥꯅ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯔꯣ? ꯉꯁꯤꯗꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯨ ꯏꯃꯥꯅ ꯅꯉꯣꯟꯗ ꯄꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯃꯛ ꯄꯤꯒꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯐꯝꯗ ꯈꯦꯠꯅꯕꯁꯨ ꯑꯃꯠꯇ ꯊꯝꯂꯔꯣꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯇꯨꯃꯤꯟꯅ ꯃꯄꯤ ꯇꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯤꯗ ꯌꯦꯡꯂꯛꯇꯨꯅ, ꯏꯃꯧ ꯑꯇꯣꯝꯕꯤ, ꯂꯥꯛꯑꯣ ꯏꯃꯥ ꯀꯣꯟꯒꯦ꯫ ꯉꯁꯤꯗꯒꯤ ꯏꯃꯧꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯏꯃꯥꯅ ꯄꯤꯔꯕꯅꯤ꯫ ꯄꯨꯟꯁꯤꯕꯤꯁꯨ ꯀꯞꯅ ꯀꯞꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯏꯃꯥ, ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯗꯤ ꯅꯃꯧꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯖꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯊꯣꯡꯖꯤꯟ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ 2 ꯑꯗꯨꯁꯨ ꯆꯦꯞꯊꯗꯨꯅ ꯃꯄꯤꯒ ꯇꯥꯕ ꯃꯈꯩ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯖꯕ ꯄꯨꯝꯕ ꯉꯁꯤꯗꯤꯀꯣ, ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯇꯩꯃꯅꯅꯤꯀꯣ꯫ ꯅꯥꯀꯟꯗꯒꯤ ꯁꯛꯍꯦꯟꯕꯅ ꯅꯣꯛꯈꯤ ꯇꯧꯅ, ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤ, ꯏꯃꯥꯅ ꯆꯥꯟꯕꯤ ꯃꯃꯧ ꯑꯍꯜꯅꯤꯗꯅ꯫ ꯋꯥꯡꯊꯣꯛꯁꯨ ꯁꯨꯛꯂꯞ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ, ꯃꯥꯅꯤ, ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯒꯦ? ꯀꯅꯥꯝꯇ ꯍꯥꯏꯗꯦ, ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫